Ngakhra soibum Ngakhra soibum thongba kaina ꯑꯩꯗꯤ ꯍꯥꯏ ꯅꯨꯡꯉꯥꯏꯗꯅ ꯍꯥꯏꯔꯤꯕ ꯅꯤꯡꯉꯣꯜ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯍꯥꯏ ꯅꯨꯡꯉꯥꯏꯗꯅ ꯁꯨꯝ ꯍꯥꯏꯔꯤꯕ ꯅꯤꯡꯉꯣꯜ ꯑꯗꯨꯒꯗꯤ ꯍꯥꯎ ꯂꯩꯔꯝꯃꯦ soibumꯒ ꯉꯀ꯭ꯔꯥꯒ ꯊꯣꯡꯕ ꯉꯥꯄꯨꯝ ꯊꯣꯡꯕ ꯎꯁꯣꯏ ꯀꯥꯡꯁꯨ ꯎꯇꯤ ꯊꯣꯡꯕ Hi everyone ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛꯇꯪ ꯇꯧꯕꯗꯣ ꯑꯩꯅ ꯈꯪꯖꯗꯕꯅꯤꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯈꯪꯖꯍꯧꯅꯕ ꯀꯃꯦꯟ ꯑꯃꯃꯝ ꯊꯝꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯖꯕ ꯃꯊꯦꯜ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯊꯦꯜꯅꯦꯕꯀꯣ ꯑꯩ ꯑꯃꯨꯛ ꯆꯥꯖꯗ꯭ꯔꯤ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯃꯌꯥꯝꯅ ꯋꯥꯔꯤꯗ ꯑꯗꯒꯤ ꯐꯤꯂꯝꯗ ꯀꯩꯀꯥ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯕꯀꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯆꯥꯗ꯭ꯔꯤꯅꯦꯕꯀꯣ ꯑꯗꯒꯤ ꯉꯥꯄꯨꯝ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯩ ꯃꯍꯤ ꯂꯩꯔꯦ ꯎꯇꯤ ꯊꯣꯡꯕ ꯑꯗꯒꯤ ꯁꯤꯗꯅ ꯎꯁꯣꯏ ꯀꯥꯡꯁꯨ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯁꯤ ꯉꯥꯄꯨꯝ ꯊꯣꯡꯕ ꯑꯗꯒꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯀꯩꯀꯩꯁꯤꯅ ꯑꯩꯈꯣꯏ ꯔꯨꯝ ꯊꯪꯅꯕꯈꯩꯅ ꯊꯤꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯒꯤ ꯃꯍꯤꯁꯦ ꯍꯥꯟꯅ ꯊꯛꯊꯔꯒꯦ ꯑꯗꯨꯒ ꯆꯥꯔꯒꯦꯕꯀꯣ ꯉꯀ꯭ꯔꯥꯁꯦ ꯑꯆꯧꯕꯗꯤ ꯅꯠꯇꯦꯕ ꯃꯆꯥꯅꯦꯕꯀꯣ ꯐꯤꯠ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯍꯥꯎꯋꯦ ꯉꯥꯄꯨꯝ ꯊꯣꯡꯕ ꯃꯤꯅ ꯍꯥꯏꯅꯕꯗ ꯆꯨꯝꯃꯦ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯒ ꯑꯩꯗꯣ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯒꯤ ꯁꯨꯝ ꯍꯥꯏꯕꯒ ꯅꯤꯡꯉꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗꯅꯤꯀꯣ ꯍꯥꯏꯕ ꯅꯨꯡꯉꯥꯏꯗꯅ ꯍꯥꯏꯔꯤꯕ ꯆꯨꯝꯃꯤꯗꯨꯒ ꯑꯁꯦꯡꯕꯒꯤ ꯍꯥꯎ ꯂꯩꯔꯝꯃꯦ ꯍꯥꯎ ꯉꯥꯄꯨꯝ ꯊꯣꯡꯕꯁꯨ ꯍꯥꯎꯏ ꯎꯇꯤ ꯊꯣꯡꯕ ꯑꯃ ꯆꯥꯒꯦ ꯎꯇꯤ ꯊꯣꯡꯕꯁꯨ ꯎꯁꯣꯏ ꯎꯇꯤꯅꯦ
이제 뭐 가을 먹고 있나? 쟤 양 처음 거저 한데 뭐 가을 그런다. 이제 농 가버기 맘주맘대라 마판은 짜래가 이चानु피 ꯍꯣꯏ ꯗꯗꯥ ꯍꯣꯏ ꯏꯃꯨꯡꯗ ꯂꯣꯏ ꯆꯥꯔꯦ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒ ꯌꯥꯎꯗꯤ ꯌꯥꯗꯦ ꯏꯀꯥꯏꯖꯩ ꯑꯗꯨꯝ ꯆꯥꯔꯕꯅꯤ Ngakhra udah betul ya Pak. Sudah coba kayak video yang di sana like comment support atau juga channel sih. Ai bosan support atau juga nih kita lagi terbiasa kalian mau sakit kan aja dulu kan ya. Jadi mungkin di dokter nanti kita yang di dokter karena kan kita bisa. Nanti awal nanti kita lagi. Ini ambil kalau nanti di mana sakit kita bisa. Ini ada penjara ada. Jadi ai celebrity apa pun ada. Sakit pada lana. Ini pamdaba. Kazu oida. Ini ai kecuali hem pamdaba. Ini kalau sini yang diriga kalau sini support atau view like comment kalau bisa. Ini ada penjara. Am rau deh. Nung mà con cái ta nung mà để ngang thành dân ta bên ngoài tới chỗ đừng support tao bị đó đừng ghen nhiều bữa qua microphone giờ cái ta bên ngoài đó mấy cái này đó không mà tầm người không update tao rồi thì chị em lại để buồn mẹ em support na ai cuma tầm update xem tao bangun video này bữa qua ada mà tầm nó mới cái support tao video video sama kan sekarang juga oke yang bye bye